ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯃꯤꯁ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨ ꯅꯣꯏ ꯎꯔꯕꯣ? ꯅꯪꯗꯤ? ꯑꯦ, ꯑꯁꯤꯔꯣ? 와,ꯐꯖꯩꯌꯦ. सोनीगी फैमिलीगी हिस्ट्रीदा मखोईगी फैमिलीदा इहान हाना लाइरिक तमखिबा मिसक असि महाकनि. माना लाइरिक तमुबा थबक चावना तौरुबा महाकि स्टेटस अदुना महाकना लुहोंद्रिङै ममांगदा महाकना लुहोंगदौरिबि नुपि अदुगा उननबगी तंजा अदु फंखि. अदुबु मतमदुदा साउथ अफ्रीकादा ब्लैक कम्युनिटीदा अदुगुंबा चनबि अदु लैरमदे. चटनद्रगसु मागी स्टेटस अदुना मधु पुनमक ओइथोखि. हाइनिंगलिबसि हौजि हौजिमक अैखोइगी इरमदम लमदम असिदा सेलबु पाइरबा पावरबु लैरबा चटनबि हाइबदु लैते पुनमक ओइथोकपा याय. पिक्चरदि लैरगा ममिंगदि खंगद्रबा सोनीगी ग्रैंडफादरगा आइडेंटिटी मांगख्रबा फुरुप अमगा चांगदमनरि. मसि ngasi ngasimak अैखोइगी मिटमांगदा उरिबा इसागी शक्तम खंगजद्रबा थौना हल्लबा इसाना इसागी आइडेंटिटी ताकचबा ngamsalaktraba इरमदम मसिगी फुरुप सिंगसे मसिगिसु संगमनबा याय. अदुना महि तमलिंगै मतमदसु महि तमदु खक्ता नतना लमदम असिदा थोकलिबा थौदोक वाथोक खंजनगदबनि. इसाना इसागी आइडेंटिटी ngaknanaba honaba haibasi अैखोइ पुनमकी इसा इसागी थौदांगनि. And they've got help. Papayas and baboons share sentry duty. Bears and deers hide at multiple locations and levels, ensure top-notch surveillance. Though no one sees Tapao creep closer. Moi pabo. Kaidore? इबेमगी सब्जेक्ट खरा ट्यूशन तौगदबा वाटपा माले. अदो ओजा अफबा अमतंग येंगगा तौहनबिसिबा. मा मसाना सुखरा पाजसनुदा. अस मसाना पाजबदुना यार ओइबा. हयेंग एग्जाम दा मार्क फंगक्त्रगा मीगी ममांगदा चोपनबा सिनबिरनु. मीसु लोइना चनरि ngakतनि. इहे मसाना खरा हैनजदबा खरा सोंजबा सब्जेक्ट अमनी चटपनी मीने चनै हाइदनबु खुदिमुक लोइना चत्ता यादेदि लैतेना करिनु. फारे फारे ओजा अफबम लैबनि ऐ हाइनरि येंबिरगेको. हेलो लिंथोय सोशल साइंस की ओजा लेरे चलनी अदो नंग सुयावसे ओजा पाखंगला नंग सिदी बा खंगदे है दुदी नंग मने अदुम खलगा लेरो खोइदि खजरसुने नुपा मसक फजब फंगाव लोय
ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯃ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯀꯣ ꯂꯩꯔꯦꯕꯣ ꯈꯪꯍꯜꯂꯣ ꯍꯩꯃ ꯈꯪꯉꯤꯅꯦ ꯍꯨꯏꯁꯤꯡꯁꯤꯗꯤ ꯅꯣꯏ ꯑꯣꯏꯔꯦ ꯍꯦꯔꯣ ꯑꯅꯤ ꯍꯧꯅꯗꯅ ꯀꯥꯏ ꯆꯠꯂꯨꯏꯕ ꯀꯣꯏꯔꯨꯏꯅꯤꯗꯅ ꯂꯩꯔꯥꯡ ꯆꯠꯄꯟ ꯊꯤꯔꯨꯏꯅꯦ ꯏꯁ ꯑꯉꯥꯡꯅ ꯄꯥꯈꯪ ꯁꯥꯗꯅ ꯇꯠ ꯍꯩꯃꯥ ꯏꯆꯦꯗꯤ ꯂꯩꯁꯥꯕꯤ ꯈꯨꯆꯠꯀ ꯆꯠꯇꯅ ꯊꯦꯛꯀ ꯅꯧꯗꯅ ꯀꯔꯝ ꯂꯦꯡꯕꯤꯗꯣꯏꯅꯣ ꯅꯕꯥꯏ ꯊꯤꯕ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯀꯦꯁ ꯃꯈꯜ ꯑꯃꯅꯤ ꯅꯪ ꯑꯗꯨ ꯉꯝꯃꯗ꯭ꯔꯣ ꯀꯣꯛ ꯂꯥꯛꯁꯜꯂꯗꯤ ꯑꯦ ꯂꯤꯟꯊꯣꯏꯁꯤꯗꯤ ꯂꯪꯈꯠꯂ ꯂꯥꯛꯑꯦ ꯀꯩꯅꯣ ꯂꯪꯈꯠꯂꯦꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯉꯥꯡ ꯅꯣꯏ ꯈꯪꯉꯣꯏ Good morning. Please sit down. Ngasigi class ki oina we are going to study about India and the contemporary world. India and world. India and the contemporary world sida ekoina ahanbada ngasi discussion tawgadabasi events and the processes. We read the history of India, we also read the history of the world. The contemporary world is changing fast. It is necessary to know what is changing. History makes us understand what is happening, how it happens and why it happens. And what is Aduna, every history has causes and effects. History da thokiba event khudingmak magi cause amasung effect laiko. Okay, pare. Ngasigi di sibaw tawrase. Noy gi assignment sing do submit tawshanaro. Suraba. Thauba. Nang si staff room hoporo. ꯍꯣꯏ ꯃꯤꯁ Kaino nang taiduna? ꯀꯩꯕꯅꯣ ꯃꯤꯁ Aina larik taingayda nang nayengi mityengdo kaino. Aingonda munna yenga adum larido haibani. ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯗ ꯑꯣꯖꯥꯗ ꯃꯨꯟꯅ ꯌꯦꯡꯉ ꯇꯥꯕꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯦꯜꯂꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯃꯤꯁ Adumain tawno. Adu ay nungaite. Kamba.
ꯃꯤꯁꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗ ꯁꯦꯔꯥꯟꯅꯅ ꯑꯩ ꯋꯥꯈꯜ ꯈꯟꯖꯗꯦ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯣꯖꯥ ꯑꯃꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯦ ꯐꯔꯦ ꯆꯪ ꯅꯣꯏꯒꯤ ꯀꯣꯔꯁꯁꯦ ꯊꯥ ꯑꯅꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯃꯃꯥꯡꯒꯤ ꯕꯦꯁꯇꯗꯤ ꯍꯥꯏꯔꯤꯕ ꯀꯣꯔꯁꯁꯦ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯥ 3 ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯥ 2ꯗꯒꯤ ꯍꯦꯟꯅ ꯁꯨꯡꯆꯪ ꯆꯪꯍꯜꯂꯣꯏ ꯅꯣꯏꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯁꯥꯔ ꯊꯥ ꯑꯃ ꯇꯦꯟꯖꯜꯂꯗꯤ ꯀꯣꯔꯁ ꯂꯣꯏꯁꯤꯟꯕ ꯋꯥꯔꯣꯏꯗ꯭ꯔꯣ ꯂꯣꯏꯅ ꯇꯥꯛꯄ ꯅꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯇꯥꯛꯏꯕ ꯈꯔꯁꯤꯗꯪ ꯅꯣꯏꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯔꯕ ꯃꯄꯨꯡ ꯐꯥꯅ ꯁꯣꯏꯗꯅ ꯏꯔꯝꯃꯕ ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯂꯤꯠꯄꯒꯤ ꯋꯥꯗꯤ ꯂꯩꯔꯣꯏ ꯃꯥꯔꯛ ꯐꯪꯉꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯋꯥꯗꯨꯗꯤ ꯍꯌꯦꯡ ꯆꯥꯎꯔ ꯑꯗꯨꯝ ꯍꯩꯖꯔꯛꯇꯧ ꯂꯩꯔ ꯄꯣꯠꯅꯤꯗ ꯑꯗꯣ ꯐꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯁꯤꯀꯣ ꯌꯥꯝ ꯇꯥꯛꯁꯜꯂ ꯅꯣꯏ ꯃꯌꯥꯝꯅ ꯀꯣꯛ ꯉꯥꯎꯔꯅꯦꯕꯀꯣ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯣꯀꯦ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯦꯀꯣ Sit down. Ngarang assignment tawag bang ilekolo? Nang di torok pra? Tarokte. Ay kangi nang torok mo isi kangi mo. Sab sana kangi na. Nayum da kadoro lagi no ibo. Nayum da kadoro lagi ba. Larik pagane khang da ba. Assignment tawag ne to khang dina. ꯂꯨꯛꯃꯥꯏꯗꯣ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨ ꯂꯨꯛꯃꯥꯏꯗꯣ ꯂꯩꯁꯜꯂꯨ ꯍꯌꯦꯡ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗꯅꯦ ꯂꯨꯛꯃꯥꯏꯗꯣ ꯄꯥꯜꯂ ꯐꯝꯅꯕ ꯈꯪꯕ ꯅꯈꯨꯠ ꯇꯤꯡꯊꯣꯛ ꯅꯪꯅ ꯀꯩꯗꯧ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯣ ꯅꯌꯨꯝꯗ ꯍꯥ ꯃꯇꯝ ꯌꯥꯝ ꯁꯪꯗꯕ꯭ꯔꯕ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯥꯏꯗꯤ ꯂꯩꯗꯅ ꯂꯣꯏ ꯈꯪꯉꯝꯃꯅꯤꯅꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣ ꯆꯠꯂꯨ ꯍꯌꯦꯡꯋꯥꯏꯅꯦ ꯊꯧꯒꯥꯏꯅꯕ ꯆꯠꯂꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯈꯪꯅꯕ ꯔꯤꯛꯁꯣꯗꯣ ꯊꯧꯅꯕ ꯔꯤꯛꯁꯣꯗꯣ ꯅꯈꯨꯠ ꯇꯤꯡꯊꯣꯛ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯐꯨꯕꯤꯗꯕꯤ ꯉꯥꯏꯈꯣ ꯅꯁꯝꯁꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯍꯥ ꯐꯖꯔꯦꯗ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅꯤ ꯈꯪꯗꯒꯦ ꯐꯖꯔꯦꯕ ꯅꯁꯝꯗꯣ ꯅꯈꯨꯠ ꯇꯤꯡꯊꯣꯛ फजर दी तो हाय शिन अमुक करिए हाँ नसिन तो कहीं बा फिल्म शूटिंग लाइरो नखुदिंग तो वेरुई दम अंगांग आक्ते हेक लाइक तमदना मालेम से लुमनब पोक मसा ngaktaneबो फमो फजने असाइनमेंट तो पीरबदी फजने तोरकदबनी पारकदबनी बाय हात तोरकदबनी खबो करी थेना नैमना कदौ लेगे नोइबो आइना नोइद फुरिजे नुंगाइब नथिने नोइ लम हेंदरम नैन फुरिजे साइलेंट पेज नंबर G13 फाक्तो चैप्टर नंबर 2 ड्रेनेज यारेको Look at the physical map of any country in the atlas. The area which is drained by the river and its tribute is called drainage basins. Such an elevated region is called a water divided. Yare khange ko? Major river and tributaries kind of lady. Masi thoi maru ide ko? Acha pazaro. Discuss with friend. Ay. Bel ta thokren tawrisi dia. Maka khar tak thagi khan mane bel ta thokim na hale ko?
ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯇꯥꯏꯁꯤꯡꯁꯦ ꯅꯦꯛꯁ ꯀ꯭ꯂꯥꯁ ꯕꯥꯏꯍꯔ ꯇꯧꯔꯛꯀꯗꯕꯅꯤ ꯐꯥꯔꯛꯇꯕꯁꯤꯡꯗꯣ ꯆꯩ ꯈꯪꯉꯦꯗꯅ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯊꯣꯏ ꯅꯪ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯅꯤꯌꯦ ꯌꯥꯝ ꯋꯥꯏ ꯋꯥꯕ꯭ꯔꯣ ꯇꯥꯅꯤꯡꯗ꯭ꯔꯕꯗꯣ ꯍꯥꯏꯔꯛꯄꯅꯦ ꯂꯪꯉꯝꯃꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯇꯥꯎꯅ ꯉꯁꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧ ꯑꯁ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯕ ꯉꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯉꯨꯕꯩ ꯇꯧꯅꯤ ꯃꯁꯦ ꯊꯧꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯝꯃꯝꯗ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯇ꯭ꯌꯨꯁꯟ ꯆꯠꯇ꯭ꯔꯣ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯗ ꯊꯧꯕꯒꯤ ꯋꯥꯕꯨ ꯆꯠꯂꯤꯍꯦ ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯈꯪꯉꯔꯣꯏꯗ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯇ꯭ꯌꯨꯁꯟ ꯇꯝꯃꯝ ꯐꯥꯎ ꯍꯥꯏꯗꯣꯛꯅꯤꯡꯗꯦꯀꯣ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯌꯥꯔꯦ ꯄꯛꯇ꯭ꯔꯦꯀꯣꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤꯗꯣ ꯇꯧꯔꯛꯀꯅꯨ ꯊꯧꯕ ꯊꯧꯕ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯪꯉꯣ ꯐꯝꯃꯣ ꯁꯦ ꯆꯥꯛꯀ ꯊꯣꯡꯒꯦꯅ ꯇꯧꯔꯤꯔꯣ ꯅꯪꯒꯤꯁꯤꯕ ꯁꯣꯝꯗ ꯃꯤ ꯉꯥꯏ ꯂꯩꯔꯦ ꯊꯦꯡ ꯂꯣꯏꯁꯤꯜꯂꯣ ꯀꯩꯅꯣ ꯑꯗꯨ ꯇꯧ ꯂꯩꯗꯨꯅ ꯑꯩꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯁꯣꯝꯗ ꯊꯦꯡꯉꯦ ꯃꯤꯅ ꯉꯥꯏꯔꯦꯅ ꯍꯥꯏꯔꯒ ꯇꯥꯏꯃꯤꯡꯁꯤꯒ ꯅꯪꯁꯤꯗꯤꯕ ꯏꯃꯥ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯊꯣꯡꯉꯗꯤ ꯋꯥꯔꯅꯤꯅ ꯑꯩ ꯊꯣꯡꯗꯣꯛꯄꯤꯒे ꯇꯧꯕꯅꯦ ꯑꯁ ꯑꯩ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ ꯊꯨꯅ ꯇꯧꯒꯦ ꯊꯣꯡꯇꯣꯛ ꯑꯗꯨꯒꯅꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯁꯣꯝꯗ ꯃꯤ ꯉꯥꯏ ꯂꯩꯔꯦ ꯌꯥꯔꯣꯏ ꯏꯇꯥꯎ ꯂꯥꯛꯇꯤ ꯂꯥꯛꯑꯣꯍꯦ ꯁꯣꯏꯗꯕꯤ ꯂꯥꯛꯑꯣꯀꯣ ꯍꯣꯏ
Masibu karamba mayayno Masibu karamba mayayno Masibu karamba mayayno Masibu karamba mayayno Hainingi nangse kana suloy na gano Hai chavadi ngamde ichil sina na famda Ai se pandava oire na famda Na tungda na migumi ningi Nang se ay punsigi oy ningi Masibu pandabahay dura Masibu pandabahay dura Masibu pandabahay dura Masibu pandabahay dura Masibu karamba mayayno Masibu karamba mayayno Masibu karamba mayayno Masibu karamba mayayno 품뜯는 걸 자니 품 यारेको सी क्वेश्चन जा Explain the crisis in Germany during the post-war first period हाइबा अहानबा first world war गी period मनुंग Germany द थोकिबा crisis सिंग दो explain तो हाइबनी को page number 39 द यावरिबा the crisis in Germany हाइबा अदुगी टॉपिक तो को अदुदे लोग थो खुंगदबनी हाइरागे The Germany which was a powerful empire in the beginning of the 20th century was Germany, which was a powerful empire in the beginning of the 20th century, was defeated in the Great War 1914 to 19. 어인 수만에 본너스 하질 뿐이 나한 마스만에 원하도 레실라고 근데 그수만에 잘 하질 뿐이 잘 하질 뿐이 품뜯는 왜 또 아니 나 덕질 거 자가도 턱ngol 라고 헐 아 코리아기 헤로 낭시 파물러 아코들 라이크 하이브니네 마망 파물겠고 그이노 좀 랑레리 두고 그이노 뭐 놈이 헤 헤마 탈람니 헤 탈람니 이가고 탈람 거나사 그나노 탈람 사자 나노르무니 나티사 나치도 티노 스나티가인 아시모니사 나치도 티노네 헤 그이노 식식도죠 빅스 미타이 먹고니사 빅스 미타이
Masing thirna. Hey, kai sai no? Mithai. Mithai. Naya ka thoyenge. Ikai jai yen pi maya mamang sida. Kari kai jabadi. Ka khaluyenge. Manam si ati. Daire ta kam chalak pi moni ne. Kana no haidu bong ne, lai tawai. Satra ne discipline jom ti hauda ba. Oza ne na pena mai bo oza ma lai ta chan na ko ka se ngau ngau de ne. Ta ba te tawri. Kana no hairouda noi ba. Nupam chang aina haidra su nupim chan noi khangade hairouda. Acha mi du nei kai su. Noi ne de hairak pa yai dana. Adu wam de habi ge. Ngasi dei sei manga gi matung da ne. Chari ba mi do. Machine marai par pat poyu. Ozana haibase thungjaru haibase yam thungale haibani. Chari mi do soidram ni ko. Ngasi dei sei manga gi manung da machine marai do par paladam ni. Pare. Noina hayu yadramnina kanana sabno do hayu yadramnina ngasi di tue ai lari taro inoida naim nem dan gro ai chale ngasi di tue Literature haibasi aikoina tamma matamda miyoiba amagi wakhalondagi tholokpa wari singdo oina launade maramdi iriba mi adugi matamduda thokpa thawdok wathokki mami iriba saitharibaduda kharadang oirabasu soidana tagani Second World War matamgi aiba amana warna haibadi lanna miyoibagi punchida piriba chaina singadu saithaduna I Ban blockade na thalaba iramdam sida pokpa ikhoidi ban blockade na aikhoigi punsida piriba awaba chaithing sing asi saithaduna iba tabani isu iningakani literature si chaitheng phanglaba penjadraba pambai di lejadraba miyoi singi pendabagi kholo phongdok phongumani aduna aikhoina masi history amagumna nainaba yai lobusiye Kau ini siapa sih? Sejenis ni history ni, kan mana? Sak tapi kok nak ngau ni taring dah luar. Aku ini history hai raga, miyoi bagi written record pulau ni. Adubu, kuai degi pajaba, pukning nama tu marang hoba, thau na apa bagi written record di thambide. Apa general, ningthau singgidi. Written record sing masing tingam dana lai chahi tare khuntakpa matamda iramdam asigi ining thau gambir singana awalan mi ta thoki haibase mayek seng na written record ta lai adubu iramdam asibu mikha ponba pamdaba thawai khubak ta haptuna lantheng nakhiba lanmi singi maraktagi lanmi ama fawagi record laibra Laite. Karigumba ining thau gambir singana mathanda lanthengnaba oiramlabadi awalan mi singadu tathokpa ngamlamgadra Ima, kadai chatuino? Amambasida, thengya changjilo. Ahi ngai bangamdana tholai oirangani ne. Ado ngasi di khara thengdokre. Ima so halakpada ngai ri. Ching jara lairamdare. Ching waluge ne la ibani. Piro se, ahi wen chalurge. Sen se. Yarani ima, engonda siore. Changamo, ai thun laage ko.
ahal loisalakpa sinara khangdi pungkaw kawsilakle ngasaido sing chara le haudi haibasi khangna mai chawbi edo hek thengnabadagi leirake khanbado loina kawraga hale ima si leire injang tu sembirage ima yare ima tawrage se nang pothajaro Ihi, uirin he. Ibungo, tummabarani he nangbo. Imana sak loiri, sak saragane, potharo. Ulilera mi ma. Charge. Sar King Uro. Adudi I am to Yongi. Tawba kay lera. Sir, wamta. Se, loisaluro. Ayo, Otu a nightingale taku matamda. I class yaw jawdre. Adudi explain tawu matam khara changani. Sida nungairaro. Yumdo ilagero. Matam dikam kanda sir. Hayeng ayuk yaradi yampai. Ayuk lakero. Ai giti yai sir. Hayeng way laksaragi. Thank you. Sir. Me like bro.
Sir. 에, 더글라봐. Sir, lại. 러, 시범 줄러. Keats Ode to a Nightingale. Masina haining libasi imagination amadi reality. Aduta natana miyoi bagi awa ana chaithing kaya do phongdokpani. Thudokpa yawbanate. Aina nang sida kauri base. Wari sananing bagini. Ima pabung di kamai tawre. Sir, pabung di laikidre. Ima budi kaithil kari. Nachil na do kya no? Ai itandani sir. Pare. Kan hono. Hoi sir, nungaijare. Thank you. Chalugi ye sir. Chuchu. Kayino man to sibo. Sidi ke de boy hapsaliba. Ai ke de hapsan deba. Aina changakpada nangna hapchalamidudi. Adudi khangde. Oh. Aidi mi tangmani na ohobdene. Nangju mi tangmani na khangamaroi. Nangi bag to aidi makhara taramba du dene khunga piba. Se, loksalo. Nusidana piradi kok loksalu yadro. Aduk chawra pangba. Pangbudi pang taba. Larikta dum pa lemnina. Selo selo. Wow. Hai không ăn. Sa tàu thiêng ấy. Ngồi thiêng hôm nay là con mà tầm thật tiếc cô. Lỗi vàng lần này lập tên. Tan tha được gai vỡ mơ rata bigi wari chân rồi cần khâu lần show Mơ Thong hàng 이봉아, 나는 태행나 할락배기 하이나 비시디 다도 하이바 야드레네. 하. 앙아 아시고 이번 낭나 이우 탁실라가 까리노바 낭노 와이고도 비범 집어. 하. 하유네 까리노바 낭노 와이고도 비범 집어. Doctor 공무까지 그래 탐범 봐. 하. 나때
ꯅꯪ ꯈꯣꯡ ꯀꯗꯥꯏ ꯊꯝꯃꯝꯃꯒꯦꯕ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯒꯂꯦ ꯀꯩꯅꯣ ꯃꯄꯨ ꯑꯁꯦꯡꯕꯩꯗꯤ ꯃꯣꯏ ꯊꯥꯔꯛꯄ ꯀꯝꯄꯅꯤꯗꯣ ꯃꯣꯏꯅ ꯂꯧꯗꯔꯒꯦꯅ ꯂꯧꯖꯈ꯭ꯔꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯋꯥꯔꯦ ꯍꯦ ꯂꯩꯔꯝꯃꯣ ꯉꯁꯤ ꯅꯪ ꯈꯪꯅꯤ They are sought to be provided with food, clothing, education, and medical care. Asian yam dang matabo ni da noi khangaro de si. Eh. Nang di lari audu di ka dora. Nang lari kai sikrage. Lari pudna kari no ba lai tam lai je. Masi mai. Eh. Kai no nang mi gon da lari pisha lai sina. Hero ro. Romeo. Nang na jule la. Inungi ne sir. Kai no inungi ne de. Mi lai to nang ke du wai ru ba. Kai no nang na lari audan lai tam lai duna. Ha. Masi. Oi ro yam ta lai tam da. Pamo. Maka ta kese. Working age 15 to 59 years. The people of this age group are most important and form of the working population. They are economically productive, puto-eba, as well as biologically reproductive. As matam julai tre bel tagre, maka yang toro siko. Mapan thosla. Lao. Kaidoragi. Kashtaude, nang thoro. As thos lao ba. Nang chaluro. As nang sidi ba. Thoge go de. Inu. Saung ko. Aina nangi laik se lolu bagi ozana li chain kalhalle. Maya mamang du su kai halle. Saung ko. Inu nang na mai no kapu do tawdi. Ai janu ai se. Aina soi bani se. 나머지 한 나라 그냥 꺾어놓은 거지. 에, nanti ka tarum bisda. Game tog dida. Sumi ngam mane. Inung. Ke hai ke? Lithuania bani system ta law ni. Is. Ai. Lao harga. Nupa masida nung si mahore he. Is. Wati di nang ju. Nang suno le no. Lao. Lao. Ai tawgi yum. Hero se mahore ba. Inung la nang la ma ding auri ye. Hero se masaling ida haurge. Haida hero se salong rakni natra. Ya thoke ne nang ne junate. Ai ne patro. Nangondadi ka maya du ba. No sok ni no kuthi du ga. Ash. Mangondagi ai ne patro. Yingoni. Mana nungthil nangna numidang kuchu do. Ha kuchu gi wadi nupa kuchu nupa maida aduni. Lamgan bagi ne kariya du dia. Magi na pumnan. Nok le saru ko ai buda. Imai, nang lu shin duro ba. Nang nok le hor nang. Yeng jara ga pen jai thamoi na met ka chana ba thamoi mana pen jaba yeng na ga pen jai thamoi na yeng na ga pen jai thamoi na. Hey, nam tai ko. Silako. Kaino sina? Ha? Oh, school gi issue ji share patali siro. Rule to garag yam nungai bagi noi hebit leibu noi dine.
세, 저기 줘. 시슈로. 이소니 사 아이기 시수 khara phop chong na bagi fitting de semani sir 피팅디 세머니 가인. 나티 나 모델로. 모델 톡티로 능보. 토토 sir ai doctor oidoni 나무는 뭐로는 파리바. 사, 아이, 사, 독터 오이드니 가이네. 어이, 오자는 싱하보다 시 굽니 가이나 마나 빠나 또 미륵 들어놓아. 하? 뭐사 지가? 아, 저는 석기 엔디 줘. 무지. 뭐 통사로도 왕강님시. mo sir jiga pina mai ho ja sidi ꯁꯥꯔ ꯊꯧꯕ ꯊꯕꯛ ꯆꯠꯊꯣꯛꯄꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯌꯥꯔꯦ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯁꯤ ꯀꯣꯟꯅ ꯆꯠꯂꯒꯦ ꯂꯥꯎ ꯐꯝꯃꯣ ꯀꯩ ꯂꯩꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯑꯧ ꯁꯥꯔ ꯁꯨꯝ ꯂꯥꯛꯄꯅꯦ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯁꯥꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯑꯃꯒꯤ ꯂꯩꯔꯤꯕ ꯍꯤꯗꯟ ꯇꯦꯂꯦꯟꯠꯀ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯃꯗꯨ ꯄꯨꯟꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯦ ꯈꯪꯅꯕ ꯍꯩꯅꯕ ꯇꯝꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯁꯦ ꯊꯕꯛ ꯆꯥꯎꯅ ꯇꯧꯅꯕ ꯁꯦꯜ ꯄꯥꯏꯅꯕ ꯈꯛꯀꯤꯗ ꯅꯠꯇꯦ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯒ ꯁ꯭ꯇꯦꯇꯁ ꯄꯥꯋꯔ ꯂꯩꯖꯔꯕꯁꯨ ꯃꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯨꯅꯤ ꯁꯦꯜ ꯄꯥꯏꯔꯒ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯕ ꯈꯛ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯕꯗꯤ ꯃꯗꯨꯅꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯊꯧꯕ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯑꯁ꯭ꯋꯥꯏ ꯆꯠꯂꯨꯝꯅꯤꯗ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯍꯩꯃꯥ ꯁꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯊꯦꯜ ꯆꯠꯀꯦ ꯇꯧꯅꯤ ꯏꯃꯥꯟꯅꯕꯤꯒꯤ ꯄꯣꯄꯥꯡ ꯑꯃꯁꯨ ꯄꯤꯒꯗꯕ ꯂꯩꯕ ꯑꯗꯨꯝ ꯂꯩꯔ ꯄꯤꯔꯝꯃꯒꯦ ꯇꯧꯅꯤ ꯁꯔꯗꯤ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯊꯦꯡꯅꯁꯤꯒ ꯍꯥꯏꯅꯈꯤꯕ꯭ꯔꯣ ꯁꯛ ꯐꯥꯎꯗꯤ ꯈꯪꯍꯟꯕ ꯌꯥꯕꯅꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯆꯥꯟꯅꯔꯝꯗ꯭ꯔꯦꯍꯦ ꯑꯁꯦꯡꯕꯅꯤ ꯃꯁꯛ ꯐꯖꯩꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯅꯤ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯁꯔ ꯀꯥꯏꯗꯅꯣ ꯁꯔ ꯃꯌꯥꯝꯁꯤꯅ ꯀꯣꯏꯕꯒ ꯆꯠꯄ ꯇꯜꯂꯦ ꯆꯠꯃꯟꯗꯕꯗꯩꯅꯦ ꯀꯩꯗꯧꯔꯕ ꯄꯥꯈꯪꯅꯤ ꯀꯥꯏꯁꯦ ꯀꯥꯎꯁꯜꯂꯛꯑꯕ ꯀꯩꯊꯦꯜ ꯐꯥꯎꯕꯗꯤ ꯂꯝꯕꯤ ꯄꯨꯜꯂꯦ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯔꯣ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯁꯔ ꯍꯥꯟꯅ ꯍꯟꯕꯤꯔꯝꯃꯣ ꯂꯥꯛꯑꯣꯗꯥ ꯅꯠꯇ꯭ꯔꯒ ꯎꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯆꯠꯂꯝꯃꯒꯦ ꯇꯧꯅꯤꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯁꯦ
이붕어. ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯩꯝ ꯇꯧꯗꯦ ꯏꯃꯥ. ꯍꯥ? ꯀꯩꯁꯨ ꯇꯧꯗꯕ? 이자부 노페 tꯧꯅ ꯂꯩꯔꯝꯃꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? 이마나 ꯆꯥꯛ ꯂꯣꯏꯔꯤ. ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯑꯣ. ꯆꯥꯛ ꯆꯥꯅ 노어로 라오. 라오. ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯣ ꯑꯩꯉꯣꯟꯗ I love you ꯍꯥꯏꯔꯛꯄꯅꯤ. ꯑꯩꯁꯦ 이까ꯏ ꯈꯪ. ꯑꯩ ꯍꯌꯦꯡ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧ ꯂꯣꯏꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯦꯗꯤ ꯍꯥꯏꯈꯤꯕꯅꯤ. ꯀꯩ ꯋꯥꯔꯤꯅꯣ? ꯃꯅꯤꯒ ꯁꯔꯂꯥꯒꯒꯤ ꯋꯥꯔꯤꯔꯣ? ꯀꯗꯥꯏꯗꯩ ꯃꯅꯤꯅꯣ? ꯃꯨꯊꯤꯒꯤ ꯋꯥꯔꯤ. ꯑꯩ ꯃꯨꯊꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯕ. ꯑꯣ. ꯇꯧ. ꯑꯩꯈꯣꯏꯒꯤ ꯃꯤꯁꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦ. ꯑꯗꯣ ꯁꯛ ꯊꯤꯕꯅꯤꯅ ꯑꯩꯗꯤ 누피 masuk fazaba phangdoini. Aduna nupi na koitan tanarani. 부키반이다. 난 사킹문의 부키반이다. 나와라우디. 까이 프롬드노. 아이 라이라이나 까마이 누파 토파나 푸도이노. 와왜 하이베 와니? 다저들가 또 오게노. 아이 누피니가 다마이 찰언니 까이디. 까임 칼룬. 수자 찰로. 나한 하이그람네 아이나. 이미 막났네. 우하우리제. 오이라모. 마삭 마나 보롱니. 씨. 아이는 마삭 큰도 있대. 마디 아이곤다. 이스. 딱딱도 미치게 컷컷다 이쁘니. 와큰 거디. 뭐가 야다자니고. 에이, 너만 망도 니네 임합니다. 아코이 미스투부 오자고 땅두나 럭들어봐. 럭그러니? 난 오해라? 아이 누피 오래다봐. 빰디 빠무이해. 아도 아이 깜간데. 아이 독tor 오이라니. 독tor 누피 매암 따나라니. 허기수 따나리. 나들었네. 그것은 너때다. 송와이 사나란만이다. 그것은 너때미 송와이 사나란만이 마가. Kasi nupise, ay wanda matichik kay pamani. Kakak pampiran mana? Paper papa. 세, 낭이네. 세. Aina pibenika. Nangidi aina laureka. Bema, tummo sabo. tumdri. Oh, potaro.
ꯀꯩꯗꯧꯔꯒꯦ? ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ, ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤꯅꯦ. ꯏꯅꯥꯎꯖꯥ, ꯑꯉꯥꯡꯖꯥ, ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯅꯥꯁꯜꯂꯛꯄꯅꯦ. ꯄꯣꯌꯦꯡ ꯆꯥꯌꯦꯡꯉꯣ ꯀꯔꯤꯋꯣ, ꯅꯪ ꯑꯣꯖꯥ ꯀꯣꯛ ꯉꯥꯎꯏ ꯍꯥꯏ ꯍꯟꯗꯛꯇꯤ. ꯑꯣꯖꯥꯅ ꯀꯣꯛ ꯉꯥꯎꯔꯗꯤ ꯑꯩꯈꯣꯏꯗꯤ ꯐꯖꯔꯅꯤ. ꯍꯥ? ꯀꯔꯤꯕ? ꯑꯩ ꯅꯪ ꯑꯣꯖꯥꯗꯤ ꯁꯦꯟꯕꯨ ꯂꯩꯔꯗꯤ ꯀꯣꯛ ꯉꯥꯎꯗꯦ. ꯁꯦꯟꯕꯨ ꯂꯩꯇ꯭ꯔꯕ ꯅꯪ ꯑꯣꯖꯥ ꯇꯔꯪ ꯆꯠꯂꯤꯍꯦ. ꯑꯗꯨꯅꯅꯦ, ꯇꯨꯏꯁꯟ ꯐꯤꯁꯤꯡꯗꯣ ꯅꯣꯏ ꯁꯠ ꯁꯠ ꯄꯤꯊꯣꯛꯅꯔꯣ. ꯀꯣ? ꯄꯤꯗꯕ ꯃꯌꯥꯝꯗꯣ ꯃꯁꯛ ꯂꯣꯏ ꯈꯪꯉꯤꯀꯣ. ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯖꯅꯤ. ꯑꯉꯥꯡ 2-3 ꯁꯨꯔꯕꯅꯦ ꯂꯥꯛꯄ ꯌꯨꯝꯗ. ꯑꯣꯖꯥꯒꯤ ꯇꯨꯏꯁꯟ ꯐꯤ ꯄꯤꯍꯧꯗ꯭ꯔꯦꯅ. ꯃꯣꯏꯗꯤ ꯍꯦꯛꯇ ꯑꯩꯒꯤ ꯇꯨꯏꯁꯟ ꯐꯤ ꯁꯣꯠꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯒꯤ ꯁꯕꯖꯦꯛꯇꯨꯗ ꯃꯣꯏꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯄꯔꯤꯈꯥꯗ ꯍꯟꯖꯟ ꯐꯦꯜ ꯑꯣꯏꯔꯕꯖꯥꯠꯅꯤꯗꯅ. ꯁꯦꯟ ꯍꯦꯛ ꯄꯤꯊꯣꯛꯑꯝꯃꯒ ꯅꯣꯡꯉꯥꯟꯕꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯑꯣꯖꯥꯒꯤ ꯁꯕꯖꯦꯛꯇꯣ ꯄꯥꯁ ꯇꯧꯔꯦꯅ ꯉꯥꯕꯨ ꯊꯤꯜꯂꯛꯑꯃꯤꯅꯦ. ꯑꯗꯣ ꯅꯣꯏꯀꯣ, ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯣꯏ. ꯇꯨꯏꯁꯟ ꯐꯤ ꯁꯣꯠꯅꯒꯨꯝꯁꯤꯀꯣ. ꯑꯁ, ꯉꯁꯤꯗꯤ ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯦꯍꯦ. ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯑꯗꯣ ꯅꯣꯏ ꯇꯨꯏꯁꯟ ꯐꯤ ꯀꯥꯎꯅꯤꯀꯣ, ꯅꯣꯏ ꯇꯨꯏꯁꯟ ꯐꯤ ꯄꯤꯊꯣꯛꯅꯁꯤꯀꯣ. ꯄꯔꯤꯈꯥ ꯐꯦꯟ ꯑꯣꯏꯖꯅꯤꯍꯦ ꯅꯣꯏ ꯀꯣ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯄꯦꯅꯥ ꯃꯥꯏꯕ ꯑꯣꯖꯥꯅꯦꯅ. ꯆꯣꯞꯄꯅꯦꯕ, ꯑꯁꯤ ꯌꯥꯝ ꯆꯣꯞꯄꯅꯦꯕ. ꯑꯁꯤꯅ ꯑꯣꯖꯥ ꯑꯣꯏꯔ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ? ꯆꯣꯞꯄꯤ ꯈꯨꯆꯣꯞꯁꯤꯒ ꯇꯧꯊꯣꯔꯤꯁꯤꯒ. 이마! 아이디 이마 꼰 팽어우드다. 이마 로이래. 라. 상해시 라오. ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ dullness of feelings and event in life with repetition. ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ by heart ꯍꯥꯏꯔꯒꯗꯤ ꯆꯤꯝꯐꯥ ꯄꯨꯕꯗꯨꯕꯨ ꯑꯣꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ by heart ꯍꯥꯏꯕꯁꯤꯗꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯅꯕ, ꯊꯃꯣꯏꯗ, ꯄꯨꯛꯅꯤꯡꯗ, ꯋꯥꯈꯜꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯪꯗꯨꯅ ꯂꯩꯅꯕ ꯄꯥꯕꯗꯨꯅꯤ. ꯆꯤꯟꯐꯥ ꯍꯥꯏꯕꯁꯤꯗꯤ ꯆꯤꯟꯗꯗꯤ ꯕ꯭ꯔꯪ ꯍꯦꯛꯇ ꯍꯥꯏꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯗꯤ ꯋꯥꯈꯜꯗ ꯏꯔꯩ ꯂꯩꯍꯧꯗꯕꯗꯣ ꯑꯗꯨꯕꯨꯅꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯤꯟꯐꯥ ꯑꯣꯏꯅ ꯐꯥꯈꯤꯕꯁꯤꯡꯗꯨꯅ ꯀꯥꯎꯈ꯭ꯔꯕ, ꯇꯝꯈꯤꯕꯁꯤꯡ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯕ,
ꯈꯪꯗ꯭ꯔꯕ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯇꯝꯂꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯇꯥꯛꯏꯕꯁꯤꯡ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ 좀 ꯆꯧꯁꯤꯂꯣ ꯂꯥꯛꯑꯣꯃꯤ 나탄들이 이까이러문이네 이까이들ꯗꯤ ꯀꯩꯅꯣ 어이 어이 가고 그이노 시 누피 도시는 가만히 좀 가이노 이 준민이 시 카이독밤 새로 마스터 야포때 로이드잖아 우브레요 우디해 아이디 민재영문 아 우베이 말루레 아이디 잠 답터 거 서서 돌아디 바니다 라 오해로 라 사실라 कदाई चलोइनो सार्किंग बोइदा चलोइ नत्रो ꯍꯣꯏ ꯆꯠꯂꯣꯏꯅꯦ ꯅꯪꯅ ꯇꯨꯏꯁꯟ ꯆꯠꯄꯗ ꯑꯩꯁꯨ ꯂꯥꯛꯇꯥꯔꯦ ꯑꯩꯗꯤ ꯇꯨꯏꯁꯟ ꯆꯠꯄ ꯅꯠꯇꯦ ꯈꯪꯗꯕ ꯅꯣꯡ ꯐꯥꯗꯣꯛ ꯈꯪꯕ ꯆꯠꯄꯅꯦ ꯍꯣ ꯅꯣꯡ ꯐꯥꯗꯣꯛꯇꯅꯦ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯅꯤꯡꯉꯤꯁꯦ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯈꯟꯕꯗꯨꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯃꯤꯁꯤꯁꯨ ꯏꯁ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯩ ꯇꯥꯏꯞꯇ ꯆꯠꯂꯣꯍꯦ ꯂꯥꯛꯑꯣ ꯖꯁ ꯂꯥꯛꯑꯣ ꯐꯥꯔꯣꯏꯌꯦ ꯌꯥꯔꯣꯏꯕ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯁꯤ ꯂꯥꯏꯔꯤꯛꯁꯤꯐꯥꯎ ꯐꯥꯗꯦꯕ ꯑꯝꯇ ꯂꯥꯏꯔꯤꯛ ꯄꯥꯎꯗꯤ ꯌꯥꯗꯦ ꯀ꯭ꯂꯥꯁꯁꯤꯗ ꯂꯩꯔꯤꯕ ꯅꯣꯏ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗꯅꯦ ꯊꯧꯕ ꯈꯛꯇꯅꯤ ꯂꯥꯏꯔꯤꯛꯁꯤ ꯂꯣꯏ ꯐꯥꯔꯦꯅ ꯐꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯦꯞꯄꯦ ꯂꯣꯏ ꯆꯩ ꯆꯥꯔꯦꯗꯅ ꯌꯥꯔꯦ ꯁꯤꯗ ꯊꯧꯕ ꯀꯣꯏꯁꯟ ꯍꯪꯒꯦ ꯅꯪ ꯂꯣꯏ ꯐꯥꯔꯦ ꯍꯥꯏꯕꯅꯤꯅ ꯐꯥꯔꯝꯗ꯭ꯔꯗꯤ ꯅꯪꯁꯨ ꯆꯩ ꯆꯥꯅꯤꯀꯣ How does an ecosystem form? The interdependency of the plants and animal to each other in an area from a... What is biome? A biome is a large ecosystem on a land having distinct types of the... Define birth rate. The total numbers of live birds... Death rate. The total number of deaths per 1,000% in a year. Oh, fare. Loi khangadi. What are exotic plants? Exotic plants are those which are not native to the place where they found. Yam hivi type da. Nang loi khangge dai bungo. Masamana ne ga tai jong. Che. Exotic plants are those which are come from outside India. Khaba. Sarsam mane kaino dudi. Kari habino. Kari banong jai do. Chamane ba. Wo nang di khangaroi nang gi tumba do hangam ni na khabra. Ai na hangse. Exotic plant ase kari no hangba. Khaba. Thobuna kumaisina exotic plant haibse hauram da pambi ma pandi pusalaga hon giba plant dubu exotic plant ko heba larikta board ki akhang hi myam sina iramisina ba India da horam da pambi ma pandi ki pusalaga hon giba pambi do adubu exotic plant ko heba khaba adi sar Burma da horam da plant dudi kari hai tare sar e kari Burma da horam da dudi ne khabra se silisei ko Lichei. 누시자바 미나 타와사비다바 시디 샤다 발라바니나 강해두니 ꯅꯪꯒꯤꯁꯦ ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗꯨꯅꯤ ꯊꯧꯕꯥ 이바니ꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ Is ꯊꯧꯕ ꯀꯥꯏꯅ ꯑꯉꯥꯡꯅꯦ ꯇꯥꯃꯣ ꯀꯩꯅꯣ ꯉꯥꯈꯣꯏ ꯃꯤ ꯎꯏ ꯑꯗꯣ
ꯍꯌꯦꯡ ꯋꯥꯏ ꯅꯨꯡꯉꯥꯏ ꯊꯝꯕꯤꯒꯗ꯭ꯔꯥ ꯍꯪꯕ ꯐꯥꯎ ꯈꯨꯝꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯐꯥꯎꯕꯗ ꯀꯩꯗꯧꯉꯩ ꯇꯣꯛꯀꯅꯤ ꯈꯪꯗꯦ ꯄꯂꯦꯐꯝꯒ ꯈꯪꯕ ꯄꯨꯟꯁꯤ ꯅꯠꯇꯦꯗ ꯁꯤꯗꯩꯁꯤꯗꯕꯨ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯍꯧꯔꯛꯑꯕꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯠꯂꯁꯤꯔꯥ ꯑꯦꯛꯖꯥꯝꯁꯨ ꯀꯣꯏꯁꯜꯂꯛꯇ꯭ꯔꯦ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ ꯀꯨꯏꯔꯒ ꯅꯨꯄꯥꯁꯨ ꯃꯥꯟꯖꯜꯂꯛꯇ꯭ꯔꯦ ꯏꯁ ꯑꯁꯤꯕꯨ ꯋꯥꯅꯤ ꯆꯠꯁꯤꯂꯣ
ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤꯗ ꯀꯞꯇꯦꯟ ꯑꯃꯨꯛ ꯆꯜ ꯂꯩꯔꯝꯗꯅꯕ ꯇꯥꯎ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯃꯊꯪꯗ ꯅꯪꯅ ꯇꯣꯞ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯁꯤꯗꯤ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯩ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯝ ꯈꯟꯗꯦꯗ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨꯗꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇꯁꯨ ꯉꯟꯇꯥ ꯊꯣꯛꯈꯤ ꯂꯥꯏꯍꯧ ꯇꯧꯗꯅ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯇꯥꯔꯤ ꯇꯥꯎ ꯑꯩꯗꯤ ꯐꯦꯜ ꯑꯣꯏꯔꯦ ꯑꯦ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯗꯨꯗꯤ ꯃꯊꯪꯗ ꯅꯦꯛꯁ ꯀ꯭ꯂꯥꯁ ꯀꯥꯕ ꯌꯥꯕ ꯑꯝꯗ ꯀꯣꯛ ꯍꯣꯡꯇꯣꯛꯂꯣꯔꯤ ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯍꯔꯥꯎꯅꯒ ꯑꯩꯒ ꯊꯦꯝꯃꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯔꯥꯏꯅ ꯄꯥꯁ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯆꯠꯂꯁꯤꯔꯥ ꯂꯥꯛꯑꯣ ꯍꯣꯏ ꯆꯥ ꯂꯥꯛꯑꯕꯣ ꯍꯣꯏ ꯏꯃꯥ ꯅꯃꯥꯏꯗ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯃꯥ ꯇꯩꯊꯣꯛꯄꯤꯁꯦ ꯏꯃꯥ ꯉꯁꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄꯗꯣ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯤ ꯏꯃꯥ ꯍꯥ ꯍꯟꯗꯛꯇꯤ ꯑꯦꯗꯃꯤꯁꯟꯁꯨ ꯇꯧꯔꯔꯣꯏ ꯐꯤꯁꯨ ꯊꯤꯔꯔꯣꯏꯗꯕꯅꯤꯅ ꯏꯃꯥꯅ ꯑꯩꯒꯤ ꯋꯥꯖꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯅꯤ ꯅꯪꯅ ꯃꯤꯀꯣꯛ ꯊꯣꯡꯉꯛꯄꯗꯨꯅꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ Naning tamine na. ꯇꯝꯗꯦ ꯉꯁꯤꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯏꯗꯅ ꯍꯥ ꯉꯁꯤꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯏꯗꯅ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯈꯨꯟ ꯆꯪꯉꯕ ꯅꯪꯅ ꯐꯦꯜ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯂꯥꯏꯔꯤꯛ ꯄꯥꯒꯗ ꯃꯇꯝꯗꯅ ꯄꯥꯗꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯒ ꯅꯪꯅ ꯈꯨꯟꯗ ꯆꯪꯉ ꯌꯨ ꯊꯧꯔꯒ ꯅꯨꯡꯁꯤꯅ ꯁꯤꯔꯣ ꯍꯥ ꯅꯨꯡꯁꯤꯅ ꯁꯤꯔꯣ ꯀꯧꯋꯣ ꯅꯃꯥꯗꯣ ꯅꯪꯗꯤ ꯅꯃꯥꯗꯣ ꯂꯣꯡꯕ ꯆꯠꯈꯤꯗꯣ ꯈꯪꯉꯝꯃꯣꯏꯅꯦ ꯍꯥ ꯀꯨꯏ ꯆꯠꯂꯤꯉꯩꯗ ꯀꯧ ꯅꯃꯥꯗ ꯀꯧ ꯀꯧ ꯁꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯂꯣꯝꯗ ꯆꯪꯍꯟꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯁꯔ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯁꯤꯙꯔꯛꯂꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯁꯔ ꯀ꯭ꯋꯥꯂꯤꯇꯤ ꯈꯦꯠꯅꯕꯗꯨꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯁꯔ ꯑꯗꯨ ꯅꯠꯇ꯭ꯔꯒꯕꯨ ꯁꯦꯜꯁꯨ ꯇꯤꯡꯗꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯇꯝꯍꯟꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯤꯕ ꯁꯔ ꯇꯝꯍꯜꯂꯝꯃꯣꯏꯗ ꯁꯔ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ
government school gumna mutharakpa yabagi oithokpusu lei yam sumi ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯅꯣꯠꯕꯨꯛ ꯑꯃꯇꯪ ꯊꯝꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ sir adubu aina haijaningbadi compulsory makti ohengumse haijabani sir ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯌꯦꯡꯕꯗꯁꯨ ꯐꯖꯩ ꯑꯩꯗꯤ ꯊꯝꯕ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯁꯥꯔ ꯑꯗꯣ ꯁ꯭ꯀꯨꯜꯁꯤꯡꯗ ꯅꯣꯠꯕꯨꯛ ꯏꯁꯨ ꯇꯧꯕꯗ 2 ꯐꯪꯕꯗꯨꯅ ꯑꯃꯃꯝꯇꯪ ꯄꯤꯔꯕꯗꯤ ꯂꯩꯖꯗꯕꯁꯤꯡꯗꯗꯤ ꯌꯥꯝ ꯋꯥꯖꯕꯖꯥꯠꯅꯤꯗ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯩꯈꯣꯏ ꯃꯤꯁꯀꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯦꯡꯁꯤ ꯑꯗꯨ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯂꯩꯕꯤꯔꯤꯒꯦ ꯑꯣꯖꯥꯁꯤꯡꯒꯤ sir aiko school sigi oina class ta top tobu mahiroi singse free studentship piri adubu class ta di top tobu ngamaudraba lairik ti haijaba leisu leijadaba thawai yaujaba mahiroi kya leiribase makhoi gi yenglaga free studentship natragasu khara yengbibe yaroidra sa 나 하이닝시 더보기 와펌두기 마땅 말이 야나 양보 심판 준다디 한덕기 마땅 심어디 남나바 호나 저르스는다 영어 마키 핵기로 버타버다 마나타바 아토빠 메로 매암 술레버니나 아이코이나 아무 미성 미카이 나이바 타니 코이나 로이나 예문 엄버스는데 아주기수 마탁다 오자매양기 셀러리 하이범수 레리도 아두디 오야싱 마시기디 스와이다 좀 로실레시 ꯍꯣꯏ ꯐꯅꯤ ꯁꯥꯔ ꯐꯣꯟ ꯅꯦꯃꯦꯇꯟ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯆꯕ ꯇꯥꯕ ꯍꯟꯖꯤꯜꯂꯒ ꯇꯝꯕ ꯏꯀꯥꯏꯔꯦ ꯑꯗꯨ ꯑꯗꯥꯒ ꯍꯥꯏꯔꯛꯄꯗꯣ ꯌꯥꯔꯣꯏꯀꯣ ꯑꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯄꯥꯕꯨꯡ ꯋꯥꯈꯜ ꯇꯥꯏ ꯇꯥꯏ ꯍꯥꯏꯔꯒ ꯐꯦꯜ ꯑꯣꯏꯔꯒ ꯃꯊꯪ ꯇꯝꯕ ꯌꯥꯕꯒꯤ ꯀ꯭ꯂꯥꯁꯀꯤ ꯁ꯭ꯀꯨꯜ ꯊꯤꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯖꯔꯤꯁꯦ ꯅꯁꯥꯅ ꯍꯣꯠꯅꯖꯔꯒ ꯍꯩꯃꯟꯗꯕꯒꯤ ꯐꯦꯜ ꯑꯣꯏꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯌꯥꯕ ꯁꯨꯛꯄꯥ ꯍꯦꯛ ꯄꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯦꯜ ꯑꯣꯏꯕꯗꯨꯗꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯃꯁꯛ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯌꯦꯡꯁꯨ ꯌꯦꯡꯉꯛꯏ ꯍꯦ ꯋꯥꯊꯤ ꯇꯧꯅꯨ ꯂꯥꯏꯔꯤꯛ ꯇꯧ good morning sit down fare adudi ngasigi chapter do yengasiko Thaubo Hello? ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯁꯨꯝ ꯂꯩꯔꯝꯕꯅꯤꯗ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯅꯪꯒꯤ ꯀꯔꯤ ꯂꯩꯌꯨ ꯍꯥꯏꯅꯣ? ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯃꯤꯔꯕ? ꯅꯪꯒꯤ ꯒꯤꯐꯇꯣ ꯀꯩ ꯂꯩꯌꯨ ꯍꯥꯏꯅꯣꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯒꯤꯐꯄꯨ ꯄꯤꯒꯗꯕ ꯃꯤꯗ ꯍꯪꯅꯕ꯭ꯔꯥ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ. ꯑꯗꯣ
ꯑꯩꯅꯅꯦ ꯅꯪꯒꯤ ꯒꯤꯐ ꯑꯅꯩꯕ ꯑꯃ ꯂꯩꯔꯛꯑꯗꯣꯏꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯉꯥꯏꯈꯣꯍꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯕ ꯊꯝꯃꯒꯦ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯑꯗꯣꯏꯅꯤ ꯍꯣꯔꯦꯟ ꯊꯦꯡꯅꯗꯧ ꯂꯩꯔꯁꯤꯗ ꯄꯣꯛꯄꯣꯛ ꯆꯥꯛꯄꯗꯣ ꯇꯧꯔꯛꯑꯅꯨ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯁ꯭ꯀꯨꯜꯕꯨꯗꯤ ꯂꯥꯛꯀꯅꯤꯌꯦ ꯅꯨꯡꯁꯤꯕꯤ ꯅꯁꯛꯇꯣ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯊꯣꯛꯑꯗꯤ ꯊꯦꯡꯒꯅꯤꯌꯦ ꯊꯝꯃꯒꯦꯀꯣ क्लास तौसेना लापने प्रोटेस्ट चटकने हाइब्रा नोई पाव फाउनरो kai sanagre amta leibu udine oi karino torusidi nati sibu haima hey noi tariba ai noi tariba ne hey kanapta leramaro loi chathomani de karino tush masidi ai tasalu Ima. Ima ai pai. Tapna thao. Tapna. Nganta haladi kedore ima. Oh, noigi ne. Mi mari manga punba yadabado. Kari haiba. Curfew haibane. Oh, adu thamme ye. Aduna pol amatta yondan halai sine. Haying su yon biya kinida. Kasi toroi. Moigi do. Numi mari manga ni di yadaw mandi. Numi mari mangani yadrabadi tiksiluba yensangsingsidi loina patkiba tabani Yam likraponi injang thungena hawudaba yengsi bawte hek yengai sakto ima thongbirurage yareda ai thongjarage Ma. Kaidaurage haibani bungo nangbo. Sende de biyo. Kaya yamba seno. Yam manateda. Adubu kaya no haiba. Lupa lishum katani. Aduk yamba sel dudi kaidauna duiba. Som season duni kaino ne. Leite. Sel gamta leite. Hore na pala gamta hangi ke ngai ko. Koi ba mu la ngai ngamar pirai jini ko. Leite. Ai sel gamta leite. Imana men chomna duloi tar Kari ngang no ne sibo ma piro bane ngang kanu leite ko well-known person of Manipur.
ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕꯁꯤꯡꯁꯨ ꯅꯩꯅꯕ ꯌꯥꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯨꯟꯖꯔꯥꯅꯤ. We can have a discussion about Kunjarani. Who is she? Adudi akhoi khanaba yai. Kunjarani Melbourne 2006 medalist. Common game first goal for Kunjarani was Thauba! Mi mẹ mà mang gì đấy. Thauba! Sidam talo. Sidam talo hai bane. Kaigino nangna ay uraga chili de. Ay uraga chili do kaida bagin habana. Haima, mi am lay, tat na ngao. Kung sana se, chalo. Mi le kaida rage. Mi le kaida rage haba. Para tramda. Chị Singapore. Thauba. Thaubo. Kana. Thaubu leitabra. Madi thabak shuba satki. Kari. Ay magi ojani. School da laktabaduda. Kari tauba yawba jano na hangba lakpani. Ming janaba se leitabaduda. Madi thabak shuba satki. Aina su sambiba ngamdre. Ma halaga magi ojala ami khara tambi. Ay chaluki ima.
내 아이가 떠나 무시하니 지니네. 아이는 아직 깜 그러게. 폰 좀 떼요. 빨리 좀 폰 어디네. 주가기 프로. 야도 떠오르니 건가? 똥종에 진짜 라디네. 설레 따래 오는지. 오빠 할부신체 삐gel러봐. 오빠 아두라가 떠거나. ꯅꯃꯥꯟꯅꯕꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯃꯗꯨꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧ ꯂꯩꯔꯦ ꯑꯗꯨꯏ ꯆꯠꯂꯨꯕ ꯋꯥꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯐꯣꯟ ꯂꯣꯏ ꯀꯥꯎꯔꯝꯃꯦ ꯑꯗꯨ ꯅꯪꯒꯤ ꯀꯩ ꯂꯩꯌꯨꯒꯦ ꯇꯥꯅꯤꯡꯗꯦ ꯇꯟꯖꯥ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯅ ꯅꯪ ꯅꯨꯡꯁꯤꯅꯧꯅ ꯇꯝꯃꯝꯕꯗꯨꯁꯨꯅꯦ ꯀꯥꯏꯈꯤꯕ ꯀꯌꯥꯅꯤ ꯑꯣ ꯅꯣꯏ ꯃꯁꯦꯟꯒ ꯈꯠꯅꯔꯣ ꯀꯨꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯑꯩꯁꯨ ꯈꯖꯤꯛꯇꯪ ꯊꯦꯡꯕꯩ ꯇꯧꯔꯤꯁꯤꯅꯗꯤ ꯃꯑꯣꯡꯁꯤꯅ ꯑꯗꯨꯝ ꯇꯥꯛꯑꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔ ꯐꯥꯎꯅ ꯅꯪ ꯌꯥꯎꯗꯕꯒꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯋꯥꯠꯄ ꯑꯃꯗꯤꯅꯦ ꯁꯤꯗ ꯂꯩꯔꯝꯃꯦ ꯁꯥꯔꯦ ꯀꯣꯛꯆꯥꯛ ꯅꯨꯃꯤꯠ ꯌꯧꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ 이마 이사 할래잖아. 이사 싹 라마머니 이마 프라파 통게고. 그 인장 통게 또 이노. 고비 맛소이세 통하게. 와주 와래. 싹술 아물 노래. 이붕어. 낭기 와자도 라미. 낭 티람바니. ꯅꯪꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯆꯥꯛ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯗꯨꯗ ꯏꯃꯥꯅ ꯅꯪꯕꯨ ꯍꯧꯗꯣꯛꯇꯕꯅꯤ. ꯉꯁꯥꯏ ꯑꯌꯨꯛ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯝ ꯀꯥꯎꯔꯦ. 이사세 마마 아이나 라이르비 오이바니나 마이 마싱 니티나 tamhanba ngamdredo ꯑꯉꯥꯡꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯏꯆꯠ ꯆꯕꯠꯅꯔꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯑꯩꯈꯣꯏꯅ ꯇꯥꯛꯂꯤꯕꯁꯤꯡꯁꯦ ꯂꯧꯔꯤꯕ꯭ꯔꯥ ꯂꯧꯗ꯭ꯔꯤꯕ꯭ꯔꯥ ꯄꯣꯈꯥꯏꯔꯤꯔꯥ ꯄꯣꯈꯥꯏꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯎꯏꯔꯨꯝ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯌꯨꯛꯇꯒꯤ ꯍꯦꯛ ꯆꯥꯛꯉꯟ ꯆꯥꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯐꯥꯎ ꯂꯩꯕꯅꯤꯅ ꯊꯕꯛ ꯑꯇꯣꯞꯄꯒ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯄꯣꯞ ꯍꯦꯛ ꯇꯥꯏ ꯐꯪꯉꯤꯕ ꯁꯦꯟꯗꯥꯁꯤꯒ ꯂꯥꯛꯄꯒ ꯆꯠꯄꯒꯗꯤ ꯆꯠꯄꯅ ꯍꯦꯜꯂꯕꯅꯤꯅ ꯁꯦꯚꯤꯡꯒ ꯉꯝꯕꯥꯏ ꯁꯦꯜ ꯐꯪꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯈꯟꯕꯨ ꯈꯟꯖꯜꯂꯨꯗꯦꯗ ꯑꯩꯅ ꯄꯦꯟꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯨꯕ ꯈꯔ ꯃꯈꯣꯏꯗ ꯌꯧꯍꯟꯕ ꯉꯝꯕꯗꯣ ꯑꯗꯨꯅꯤ ꯋꯥꯕꯒꯤ ꯍꯥꯏꯔꯨꯔꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯦꯜꯂꯤꯕꯅꯤ ꯃꯣꯏꯅ ꯋꯥꯖꯔꯤꯕꯁꯤꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯥ 2-3ꯗ ꯂꯣꯏꯁꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯇ꯭ꯌꯨꯁꯟ ꯀꯜꯆꯔꯁꯤꯒ ꯑꯩꯈꯣꯏꯅ ꯇꯥꯛꯈꯤꯕꯁꯤꯡꯗꯣ ꯈꯪꯕꯨ ꯈꯪꯍꯧꯕ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯕꯦꯜꯁꯨ ꯇꯥꯔꯛꯑꯗꯕꯅꯤ ꯆꯪꯉꯁꯤꯔꯥ ꯆꯪꯉꯁꯦ
ꯇꯥꯎ ꯍꯥꯎ ꯎꯗꯕ ꯀꯨꯏꯔꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤꯗ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥꯒ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯣ ꯑꯩ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯔꯒ ꯀꯥꯔꯛꯑꯒꯦ ꯇꯧꯕ ꯅꯪꯗꯤ ꯑꯗꯨꯝ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯥꯎꯔꯒ ꯇꯝꯕ ꯌꯥꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯤ ꯑꯣ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯊꯦꯡꯉꯦ ꯄꯣꯠ ꯑꯃ ꯂꯩꯒꯗꯕꯅꯤ ꯅꯣꯡꯃ ꯑꯃ ꯐꯖꯅ ꯄꯨꯜꯂꯁꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯁꯥꯔ ꯊꯕꯛ ꯆꯠꯊꯣꯛꯄꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯑꯣ ꯇꯨ ꯅꯥꯏꯇꯤꯡꯒꯦꯜ ꯇꯥꯛꯄ ꯃꯇꯝꯗ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯕꯨꯗꯤ ꯀꯩꯊꯦꯜ ꯀꯥꯔꯤ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯎꯡꯉꯒ ꯐꯝꯃꯝꯃꯤꯗꯨꯅ ꯐꯪꯗ꯭ꯔꯦ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯤ ꯄꯥꯝꯕꯩ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯤ ꯄꯥꯝꯕꯩ ꯊꯤꯕꯕꯨ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯊꯧꯕꯗꯣ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯦ ꯍꯣꯏꯅꯦ ꯎꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ ꯖꯥꯠꯂꯥ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯅ ꯇꯥꯏ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯃꯃꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯋꯥꯏꯗꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯁꯨ ꯅꯠꯇꯕꯗꯨꯕꯨ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯗ ꯅꯪꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯍꯥꯏꯕꯅꯤꯗ 이마, 이마. ꯀꯩꯗꯧꯔꯦ ꯑꯩꯒꯤꯗꯣ ꯀꯔꯤꯅꯣ ꯑꯩꯒꯤꯗꯣꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯩ ꯂꯨꯄꯥ 1,000 ꯑꯝꯇ ꯄꯤꯌꯣꯕ ꯑꯁ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗꯦꯗ ꯁꯦ ꯁꯤꯗ ꯇꯨꯝꯒꯦꯔꯥ ꯑꯥꯗ ꯇꯨꯝꯒꯦꯔꯥ ꯑꯩ ꯍꯧꯗꯣꯔꯛꯑꯅꯨ ꯑꯩ ꯇꯨꯝꯃꯕꯅꯤꯀꯣ 이마, 이마. ꯑꯝꯇ ꯄꯤꯌꯣ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯤꯗ ꯇꯨꯝꯃꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ
ꯀꯩꯗꯧꯔꯝꯃꯤꯅꯣ? ꯉꯥꯏꯔꯝꯂꯤꯅꯦ ꯅꯪ. ꯑꯩ ꯉꯥꯏꯔꯝꯃꯤꯔꯣꯕ? ꯈꯪꯖꯔꯦ. ꯑꯩ ꯎꯗꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯉꯥꯏꯔꯝꯃꯤꯔꯕ? Inung, ngaihaki apambana punsibu taraina lobudi chumde. Nangna aigi nakta lakpado hainkaiti lakano. Nanga thenaningdebagi wasu natte. Mafam matam phibam khara saba watpana aisu nongda ikaiba pawi. Mina sunangbu lana laukhini. Nangna ibu nuksi haiba ai khangi. Adu aingondagi hena nangna pamjaba ngaujaba nusiba kaya ama punsi kongsitsida thengnarakani. Aiga loinaraga nangonda penaba thawai nungaitaba amadi khoirang ko saunaba kaya lakani. Loisallu yaroidaba ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯎ. ꯑꯩꯁꯨ ꯈꯜꯂꯒꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯏꯇꯣꯝ ꯊꯃꯣꯏꯁꯦ ꯄꯦꯟꯅꯒ ꯐꯥꯎꯕ ꯅꯠꯇꯅ ꯑꯩꯅꯗꯤ ꯅꯐꯝꯗ ꯀꯔꯤꯕꯨ ꯍꯥꯏꯖꯕ ꯉꯝꯒꯅꯤ? ꯊꯃꯣꯏꯒꯤ ꯅꯤꯡꯆꯕꯗꯤ ꯃꯄꯨꯡ ꯐꯥꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯧꯔꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ. ꯑꯩꯒꯤ ꯇꯧꯁꯤꯗ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯂꯧꯔꯕꯁꯨ ꯃꯃꯤ ꯁꯥꯕꯤꯕ ꯃꯪ ꯑꯃꯗꯤ ꯑꯩꯁꯨ ꯃꯪꯈꯤꯕꯅꯤ. ꯑꯃꯔꯣꯝꯗ ꯅꯇꯧꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯇꯥꯛꯂꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯂꯨꯅꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯇꯃꯛ ꯑꯣꯏꯔꯝꯕꯁꯨ. ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ 미오이부 쿠디막 마이쿠마마모 우나두나 짠나바 ngaktani pukninggi wakalgi mami udanaba kana khanganda lotuna phumduna leiba mangamadi manglebani aishu aduna punamakse waremni nangna nabukdo phatraga aigi nuksibase waremni talamgano idom chachaba phongam silaktraba 두보이 가보이 탕리바 분치 공사치다 족더라바 아이나 낭부 아무 징두나 삼두나 보닝무기 타무이기 울파고 훈트레 눅시 하이나 로게라 눅시데 하이나 칸게라 낭나 라우리고 칸이 칸차라 Hinga bahona bada punsi se wajare nongda mamana pudona chatpada lana laubire nanna so aibu hinga bayadraba punsi kom chatsida hinga bahona bada punsi se wajare nongda mamana pudona chatpada lana laubire nanna so aibu Aidi nangbo nungsiye Aidi nangbo nungsiye
ꯅꯪꯒ ꯑꯩꯒ ꯍꯛꯆꯥꯡ ꯇꯣꯉꯥꯟꯂꯕꯁꯨ ꯊꯋꯥꯏꯁꯤꯗꯤ ꯑꯃꯠꯇꯅꯤ ꯁꯨꯞꯅꯇꯒꯤ ꯑꯃꯠꯇꯅꯤ ꯅꯪꯒ ꯑꯩꯒ ꯍꯛꯆꯥꯡ ꯇꯣꯉꯥꯟꯂꯕꯁꯨ ꯊꯋꯥꯏꯁꯤꯗꯤ ꯑꯃꯠꯇꯅꯤ ꯁꯨꯞꯅꯇꯒꯤ ꯑꯃꯠꯇꯅꯤ ꯃꯐꯝ ꯃꯇꯝꯅ ꯎꯅꯕ ꯐꯪꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯕу ꯅꯨꯡꯁꯤꯌꯦ ꯂꯩꯔꯝꯕꯅ ꯅꯪ ꯍꯤꯡꯂꯝꯕꯅꯤ ꯑꯩ ꯃꯄꯨꯃꯥꯅ ꯊꯥꯔꯛꯄꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯕꯅ ꯅꯪ ꯍꯤꯡꯂꯝꯕꯅꯤ ꯑꯩ ꯃꯄꯨꯃꯥꯅ ꯊꯥꯔꯛꯄꯅꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯨꯅꯕ ꯑꯗꯨꯕꯨ ꯀꯐꯜꯂꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯩꯔꯥꯛ ꯐꯪꯂꯤ ꯃꯔꯥꯜꯁꯨ ꯂꯩꯖꯗꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯩꯔꯥꯛ ꯐꯪꯂꯤ ꯃꯔꯥꯜꯁꯨ ꯂꯩꯖꯗꯅ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯗ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯅꯪ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯂꯧꯔꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯅꯪ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯂꯧꯔꯤꯕ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯁꯤꯈꯤꯕ ꯀꯌꯥꯁꯨ ꯍꯜꯂꯛꯇꯕꯅꯤ ꯇꯥꯏꯕꯪꯗ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯗꯥꯏꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯅꯈꯣꯡꯒꯁꯦ ꯏꯪꯍꯟꯒꯅꯨꯁꯦ ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯑꯒꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ इमा आई स्कूल चलूंगी क्या कौन है
ꯊꯧꯕ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯝ ꯆꯠꯇꯦꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯣꯏ ꯍꯛꯆꯥꯡꯁꯦ ꯍꯟꯗꯛ ꯈꯔ ꯉꯝꯗꯕ ꯍꯥꯏꯖꯟꯅꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯔꯧꯗ ꯏꯇꯥꯎ ꯑꯩ ꯑꯦꯗꯃꯤꯁꯟ ꯐꯤ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯌꯥꯝꯗꯤ ꯀꯥꯅꯤꯡꯕ ꯁꯦꯜꯗꯤ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯅꯣꯏꯅꯒ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ ꯑꯩ ꯂꯣꯏ ꯎꯏꯗ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯁ꯭ꯀꯨꯜꯗꯤ ꯀꯥꯅꯤꯡꯉꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯍꯟ ꯃꯌꯥꯝ ꯃꯇꯨꯡ ꯏꯟꯅꯗꯅ ꯊꯕꯛ ꯇꯦꯛ ꯇꯦꯛ ꯌꯥꯎꯁꯟꯕꯅꯤ ꯏꯇꯥꯎ 이마 할라가 목통어디 와니나 아이 통도피기 때문에 ꯇꯥꯎ ꯉꯥꯏꯈꯣ ꯏꯇꯥꯎ ꯁꯤ ꯑꯝꯇ ꯄꯥꯏꯁꯟꯈꯣ ꯌꯥꯅꯤ ꯏꯇꯥꯎ ꯑꯁ ꯑꯝꯇ ꯄꯥꯏꯁꯟꯈꯣꯃꯦ ꯌꯥꯅꯤꯃꯤ ꯁꯦ ꯌꯥꯅꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯗ ꯃꯇꯦꯡ ꯑꯝꯇ ꯌꯥꯅꯤꯃꯤꯗ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯁ꯭ꯀꯨꯜ ꯌꯥꯝ ꯊꯨꯅ ꯀꯥꯔꯛꯅꯕ ꯇꯧꯔꯣ masung mamanabasindi lohoinamak school sali mapado layjaramabadi isagi maning thungjaramgadabani mama ainadi lairabi lukhrabi ma oikibanina isagi maning thunganba ngamdre imagi bungo nang imabudi warauganuko ꯊꯧꯕ ꯑꯣꯖꯥ ꯁ꯭ꯀꯨꯜꯒ ꯂꯥꯛꯇꯒꯩ ꯅꯪ ꯁꯤ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯟꯗꯛꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯛꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯃꯤꯁꯦ ꯂꯩꯇꯕꯁꯤꯗ ꯇꯥꯏꯉꯣꯆꯥꯅ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯉꯝꯃꯣꯅ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯊꯧꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯤ ꯊꯧꯅꯥ ꯂꯩꯇꯕ ꯑꯁꯣꯟꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯅ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕ ꯑꯣꯖꯥꯗꯐꯥꯎ ꯏꯆꯤꯜꯁꯤꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯩ ꯊꯕꯛ ꯁꯨꯔꯝꯕꯅꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅ ꯁꯦꯜ ꯂꯩꯇꯦ ꯇꯧꯗꯅ ꯀꯥꯔꯛꯄꯁꯨ ꯀꯥꯏꯁꯦ ꯑꯗꯨꯒꯤꯕꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ꯭ꯔꯣ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤ ꯑꯩ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯁꯤꯔ ꯈꯟꯕ ꯀꯅꯥꯗꯅꯣ ꯏꯉꯣꯆꯥ ꯑꯩ ꯑꯉꯥꯡꯁꯤ ꯄꯨꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯌꯥꯅꯤ ꯄꯨꯕꯤꯈ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ
ꯑꯗꯣ ꯑꯣꯖꯥ ꯑꯩꯁꯦ ꯍꯩꯔꯝꯗ꯭ꯔꯦꯗ ꯀꯩꯕꯣ ꯂꯥꯏꯔꯤꯛꯁꯦ ꯀꯅꯥꯅ ꯍꯥꯏꯕ ꯅꯉꯣꯟꯗꯗꯤ ꯅꯥꯔꯒ ꯄꯤꯈꯤꯕ ꯑꯦꯛꯖꯥꯝꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄꯗꯁꯨ ꯃꯥꯔꯛ ꯐꯪꯗꯕ ꯌꯥꯎꯔꯝꯃꯤꯕꯣ ꯍꯦ ꯑꯄꯪꯕ ꯆꯍꯤ ꯑꯃ ꯆꯪꯗꯨꯅ ꯇꯝꯂꯛꯂꯤꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯄꯨꯡ 3ꯒꯤ ꯑꯦꯛꯖꯥꯝꯗꯨꯅ ꯃꯤ ꯑꯃꯒꯤ ꯈꯪꯕ ꯍꯩꯕ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦꯅꯦ